अहानबद मरुब पाव प्राइम मिनिस्टर नरेंद्र मोदी ने चुराचांदपुर लुपा करोड़ लिसिंग तरेट का चौहंगी प्रोजेक्ट तरामरी उरेप उयुंग तमख्रे इम्फाल लुपा करोड़ लिसिंग अनिग चमंगारों की प्रोजेक्ट संगारमख्रे मणिपुर तंगदु लेताब हंजिलक्नब कन्न होटनरी मयाम पुनः होटनमिनसी हाइना प्राइम मिनिस्टर नरेंद्र मोदी ने मियाम अपील तौख्रे अमदी मसिंग यामलब मियामना प्राइम मिनिस्टर तरामना ओकनब होटनरिंगै चैरक्ता एमपीसीसी अमदी एमपीपी ना यानिंगदब फोंदोक्तुना खोंजंग चंगसिनख्रे खुरमजरी ISTV की मणिपुरी पाव मित्यंग ताबरिब सिंहबु तरामना ओकचरी पाव संदोंगना पिजरी चाही अनी की मतुंग प्राइम मिनिस्टर नरेंद्र मोदी मणिपुर लाख्रे मणिपुर तंगदु लेताब हंजिलक्नब कन्न होटनरी मयाम पुनः होटनमिनसी हाइना प्राइम मिनिस्टर नरेंद्र मोदी ना मियामदा अपील तौख्रे लिसिंग अनी कुलहुमदोगी मेगी टांग अहुमदगी लेबाक असिदा थोकपा हौखिबा इरांग असिदा मियामना लेबाक असिगी प्राइम मिनिस्टर ना मणिपुर शांति हंजिलहंदुना तंगदु लेताना मियाम हिंगबा फंगनबा ngairakiba ngasi प्राइम मिनिस्टर नरेंद्र मोदी इम्फाल लाक्तुना इंटरनली डिस्प्लेस सिंगा उनरगा मखोगी वकत ताख्रे तुंगदा मियाम गी मिफम अमा कंगलादा पांगथोकलगा लुपा करोड़ लिसिंग अमदा लाख चनी गी ओइगदबा प्रोजेक्ट संगा रबा मतुंग मियामदा खुदसिनरमख्रे प्राइम मिनिस्टर नरेंद्र मोदी ngasi इम्फाल गी बिर टिकेंद्रजित इंटरनेशनल एयरपोर्ट थुंगलबा मतुंग चुराचांदपुर चटलगा लुपा करोड़ लिसिंग तरेट का लाख चहुम रोंगी ओइगदबा प्रोजेक्ट उरेप उयुंग तमखी प्रोजेक्ट सिंह अदुदा लुपा करोड़ लिसिंग अहुंगा चात्रुके मणिपुर अर्बन रोड्स ड्रेनेज एंड एसेट मैनेजमेंट इंप्रूवमेंट प्रोजेक्ट लुपा करोड़ लिसिंग अनिगा चमंगा हेना चंगना सेमगतकदबा नेशनल हाईवे प्रोजेक्ट मंगा मणिपुर इन्फोटेक डेवलपमेंट MIND माइन प्रोजेक्ट मफम मापलदा संगागदबा वर्किंग वुमेन हॉस्टल रिमोट अमसुंग चिंगी डिस्ट्रिक्ट सिंगदा सेमगतकदबा सुपर स्पेशलिटी अमसुंग स्पेशलिटी हेल्थ केयर फंगहनबा सेमगतकदबा प्रोजेक्ट पोलो ग्राउंड सेमगतनबा प्रोजेक्ट डिस्ट्रिक्ट तरा तरुक्ता हाई स्कूल अमसुंग हायर सेकेंडरी स्कूल चामगकुन मपांगल कनखत हनबगी प्रोजेक्ट कुमल लंपाक स्पोर्ट्स कॉम्प्लेक्स ता मल्टीपर्पज इंडोर स्टेडियम सेमगतनबा प्रोजेक्ट याउरी बायरोटा इम्फाल लाखलब मतुंग इम्फाल की कंगलाद पांगथोकपा थौरम अदुदा लुपा करोड़ लिसिंग अमगा चनीगे ओइगदबा मल्टीपल डेवलपमेंट प्रोजेक्ट संगारमखे प्रोजेक्ट सिंग अदुदी मंत्रिपुखीदा सागतखिबा सिविल सेक्रेटरीट IT सेस बिल्डिंग अमसुंग अनौबा पुलिस हेडक्वार्टर दिल्ली अमसुंग कोलकाता सागतखिबा मणिपुर भवन डिस्ट्रिक्ट मरी टेक्नोपल नोने पलेल अमसुंग मोइरांगदा साखिबा इमा मार्केट इम्फाल रिवर फेज 2 की मखादा सेमगतपा वेस्टर्न रिवर फ्रंटसिंग याउरी कंगलाद पांगथोकपा थौरम अदुदा मणिपुर की गवर्नर अजय कुमार बलासु सरुक्याखे थौरम अदुदा राज्य सभा के MP लैसेंबा सनाजाउबा चीफ मिनिस्टर एन बिरेन मणिपुर लेजिस्लेटिव असेंबली के स्पीकर टी सैत्यव्रता MLA सिंह चीफ सेक्रेटरी DGP गवर्नमेंट के ऑफिसर सिंह पुलिस सेंट्रल फोर्सेस सिंह की ऑफिसर सिंह सरुक्याखे मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है और मणिपुर के खिलाड़ियों के बिना भारत के खेल भी अधूरे हैं। मणिपुर का नौजवान तिरंगे की शान के लिए जी जान से जुटने वाला नौजवान है। उसकी पहचान को हमें हिंसा के काले साए में दबने नहीं देना है। आज जब भारत ग्लोबल स्पोर्ट्स का पावर हाउस बन रहा है तब मणिपुर के नौजवानों का दायित्व और भी अधिक है। इसलिए तो पहली नेशनल स्पोर्ट्स यूनिवर्सिटी के लिए भारत सरकार ने मणिपुर को चुना। खेलो इंडिया स्कीम और ओलंपिक पोडियम स्कीम से आज मणिपुर के अनेक खिलाड़ियों को प्रोत्साहन दिया जा रहा है। यहां दुनिया की सबसे ऊंची पोलो प्रतिमा के साथ मार्जिन पोलो कॉम्प्लेक्स स्थापित किया गया है। मणिपुर में शांति और स्थिरता आए, यहाँ के लोगों के हित सुरक्षित रहे, जो कैंपों में रहने को मजबूर है उनका जीवन फिर पटरी पर आए, इसके लिए हमारी सरकार निरंतर काम कर रही है। सरकार द्वारा विस्थापितों के लिए 7,000 नए घर स्वीकृत किए गए हैं। हाल ही में केंद्र सरकार ने मणिपुर के लिए लगभग 3,000 करोड़ रुपए का विशेष पैकेज भी घोषित किया है।
इसमें विस्थापितों की मदद के लिए 500 करोड़ रुपए से अधिक का प्रावधान किया गया है। जिन्होंने हिंसा की आंच सही है वो जल्द से जल्द सामान्य जीवन की तरफ लौटे, ये हमारी बहुत बड़ी प्राथमिकता है। मणिपुर पुलिस के लिए बना नया हेडक्वार्टर भी इसमें आपकी बहुत मदद करेगा। मिजोरमदगी इम्फाल इंटरनेशनल एयरपोर्ट थुंगलखिबा प्राइम मिनिस्टर नरेंद्र मोदी मणिपुर की गवर्नर ए.के. भला गवर्नर ए.के. भला अमदी चीफ सेक्रेटरी पी.के. गोयल ना एयरपोर्ट तरामना ओकपगा लोइना चुराचांदपुर तमना चटमिनखे चुराचांदपुर डिस्ट्रिक्ट के मसिंग यामलबा मियाम अमदी महैरोइ सिंगना प्राइम मिनिस्टर बु तरामना ओखे चुराचांदपुर यौरबा मतुंगदा आईडीपी सिंगा उनदुना मखोइगी वाकत ताखे तुंगदा लुपा करोड़ लिसिंग तरेट का चहुंगे मेजर प्रोजेक्ट तरामरे प्राइम मिनिस्टर ना उरेप उयुंग तमखे मफम अदुदा मियाम तिनबा मिफमदा वांगांगलबा मतुंगदा प्राइम मिनिस्टर इम्फाल तमना खोंसा लखे। साथियों, मणिपुर की ये धरती, ये क्षेत्र आशा और उम्मीद की भूमि है, लेकिन दुर्भाग्य से हिंसा ने इस शानदार इलाके को अपनी चपेट में ले लिया था। चुराचांदपुर की तुइबोंग लेबा पीस ग्राउंड पांगथोकपा मियाम तिनबा मिफम अदुदा प्राइम मिनिस्टर न महक न मफम असेद थुंगलबगा आईडीपी सिंग उनदुना मखोइगी थमोइगी ओइबा वाकत तारे हौखिबा चही 13 असे अवांग नोंपोक स्टेट ता इंगतप्पा अमसुंग चौखटपगी माइकैदा लाखिबने अदुबो लाइबक थिबा थौदोक्तगे मणिपुरदा थोक्लिबा इरांग असिना फिबम असे काइहले मसी लाइबक थिबने हौजिक्ति मणिपुरगी मयाम इंगतप्पगी फिबम पामनरे मसीगिदमक सेंटर नसु लौखटपा याबा थबक लौखटली माइकई अनिगी मरक्ता वारी सानाबा हौदुना इंगतप्पा हंजिलकनबा होटनरे मणिपुर मियामगिदमक सेंटर न लेप्तुना लई अथुबदा मणिपुरदा इंगतप्पा हंजिलकलगनी थाजै फोंदोखे। बीते 11 वर्षों में नॉर्थ ईस्ट में दशकों से चल रहे अनेक विवाद, अनेक संघर्ष समाप्त हुए हैं। लोगों ने शांति का रास्ता चुना है, विकास को प्राथमिकता दी है। मुझे संतोष है कि हाल ही में हिल्स और वैली में अलग अलग ग्रुप्स के साथ समझौतों के लिए बातचीत की शुरुआत हुई है। ये भारत सरकार के उन प्रयासों का हिस्सा है जिसमें संवाद, सम्मान और आपसी समझ को महत्व देते हुए शांति की स्थापना के लिए काम किया जा रहा है। मैं सभी संगठनों से अपील करूंगा कि शांति के रास्ते पर आगे बढ़कर अपने सपनों को पूरा करें, अपने बच्चों के भविष्य को सुनिश्चित करें। और मैं आज आपको वादा करता हूं, भारत सरकार आपके साथ है, मणिपुर के लोगों के साथ है। साथियों, मणिपुर में जिंदगी को फिर से पटरी पर लाने के लिए भारत सरकार हर संभव प्रयास कर रही है। जो बेघर हो गए ऐसे परिवारों के लिए 7,000 नए घर बनाने के लिए हमारी सरकार मदद दे रही है। अमरोमदा कोरकोम यावना तोंगान तोंगान बलुप सिंगना प्राइम मिनिस्टर गी खोंगचत असिबो बॉयकॉट अमसुंग सरुक्यारोय हाइना फोंदोकपदगी ngasi miyam ga chathok chasinda chauna ahongba lekhe ngasi प्राइम मिनिस्टर नरेंद्र मोदी ना मणिपुर दा लाकदब खोंगचत यानिंगदब फोंदोक्तुना तोंगान तोंगान बा लालहुलुप सिंगना कौखिबा जनरल स्ट्राइक ना मौसागी पुनसिदा चाउना अकाइबा पिखरे लंबी दा गाड़ी चटपके चांग यामना हंथके ख्वाइरमबन कैथल गी नुपी कैथल सिंग अमदी दुकान सिंग थोंग ओनखे।
Prime Minister Narendra Modi ki Manipur khongset yaning da bafongdok tuna Manipur Pradesh Youth Congress ki thomi singna kholaw kya lauduna Congress Bhavan dagi khongjang sangsin kre Manipur Pradesh Youth Congress Committee ki thomi sing adu Congress Bhavan da pullaba matungda khutta Prime Minister ki Manipur khongset yaning da bawahai kya thaba placard sing paibaga loinana kholaw kya su laukhe thomi sing aduna kholaw lauduna Congress Bhavan dagi main road tana thurakpada police na geta thatpadagi mukna bathokhe khongjang sangsin basing amasung police ka muknaba adu kansilakpadagi manak nakpada laiba ehenba security sing sangsinduna irang adu laksinke tungda pamdaba thodok thoktanaba security na akanba check sing thorang lokatke Karina ngasigi Honorable Prime Minister of India Narendra Modi se sahi kya surage Manipur da laktaba tha kya surage bo Manipur na sida akoi isa isu sing maru mapang sing amadi angang sing isa sing sida na sahi ani ga tha mari sida leiba sing nangai tabi de adubu theng su theng lai haiduna Congress party na adugi matik appreciate tawramani aduga maki khulak salak se yamna niti niyom ama maing mong mari nambai ta da ba haibtari Karina CSO civil society me ama unarakanda political party sing unarakanda amadi community sing leader sing unarakanda issue sigi solution ama purakna ba solution oriented visit oigadamne adubu masigi magi khongchat sidi Manipur miyang bu betray tawbani makoina Manipur nungsibagi khongchat nate tat ki khongchat ni masi yaningde amadi masigi Manipur mai chakba Manipur se masi present tawbudi ko Congress na hujik kangla da akoi changsilibasi Amaramda India ke Prime Minister na lamdam asida lakpada maikai kyadagi yaningda bafongdok tuna lakpage sarukamo oina ngase Manipur People's Party Youth Front na su India ke Prime Minister na Manipur da lakliba se miyamda utchaibane lanthok lingai manungdana wahai machet amata hydraga hauzik lakpage wahanthok leite mapal kangjebung talaiba MPP office ta Youth Front asina pendaba fongdok na bahot na bada Manipur Police ke masing yam laba personal singna thatuna thamkre haire Wangjing Lamjing Higher Secondary School dal hangba relief camp ta Mori amadi Churachandpur dagi lanjelak tuna sangjafam lauduna lairiba IDP singna wakat mifam chathakre sahiani hena Manipur da kuki singna thokaliba Kanglup ki irang asida ngasi fauba Bharat ki Prime Minister Narendra Modi na wahai ama fauba haidana laisinba IDP singbu relief camp singda thamlakiba aduga ngasina ikhang khangaudana Manipur da laklaga nakal nama khaktagi oiba manba Prime Minister gi Churachandpur gi khongsad IDP singna yaningde haiduna khutta amuba firal sing paiduna wakat mifam chathakre wakat mifam aduda saruk yakibi leisang them tamem leima na chahi ani helaklaba asuk kuiraba irang asida nongmata fauba Bharat ki Prime Minister Narendra Modi na laktuna yengsin bidraga ngase ikhang khangaudana state asida laktuna furup animaki oiba wael chathabidana nakal nama khaktagi yengba manba mahake Churachandpur gi khongchada se relief camp singda changjafam lauduna lairiba IDP singna peningai oide loinana Prime Minister ama oina mahakna irang asige aroiba waroshin ama puraktuna relief camp singda changjafam lauduna wana khangduna lairiba IDP singbu athubada masa masagi mayum singda changhanduna tangdu leitana leiba fanghan bigadabani haiba wafam sing fongdokhe thoiba irang asida aikoi nupi angang kaya thawaina pontha pikhre amadi isa isu kaya setna khaina khraba asi phawbuda wahai machel amata hairakhiba leidana ngasi ikhang khangaudana Manipur da lakpase aikoi relief camp singda sangjafam lauduna leiriba IDP singna sugya yajaningde maram aduna ngasi Narendra Modi na Manipur da laiba asida aikoi relief camp singda sangjafam lauduna leiriba IDP khudingmakpu isa gi iyumda athuba matamda hanjil hanbiba amadi athuba matamda waroshin puroktuna relief camp da awaba khangiba IDP khudingmakna isa gi iyumda hanjil hanbiyu haiba wafam jingasi Narendra Modi laiba numit asida haijari Amaramda district asige atai mafam sing salungfam apunba maira paibi waitho maira paibi lamding da laiba lamjilak laba IDP sing khangabok lamlong kaithel leisang them lilong arapte yairipok bisnunha leirak achoba amadi nongpok sekmai gi akoibada leiriba khungang taramarige nongpok sekmai ingorok salungfam laurembam kakmayai pechi langmaithek aripat sikhong
Hizam Kuno upon Baluf Ama Oidiba Environment Protection Committee Ima Singna Nongpok Sekmaida PM Modi gi Manipur Khongset Yaning de Haina Tungan ba Mafam Singda boycott ki Khongjang Sangsin Minake Khongjang Singaduda Miyamna Prime Minister Narendra Modi go back Manipur dagi afaspa lauthou India government ki divide and rule policy khudakta lepu Manipur gi warisin purakpa Purau haiba kholau lauke Manipur gi miyam pumnama kangluf ki irang asina maram oiduna kham thengna wanarba matamda miyam gi damak wafam ama fauba phongdokhidaba kuki nupi ani gi mafi thongdaba wafam dana malem pumbada Manipur bu khongoi nakhiba Prime Minister na ngasi arak khara uraga themge khalaga lakliba Prime Minister asi Manipur gi miyam na pende miyam bu minamba lakpane yaifana ba lakpanate haiba wafam kya phongdokna rakhe Sugam the Waraba, my Satana Lairaba, Putaraba, Hiram Punamata, Sugam Sotaraba, Manipur, the Kasi Hawaii and Chantidraga, Hosina, by Sakitan, Confident Hataraga, Manipuriambu, and the Mahasu, Monda, Nataru, Haina, Hagizuba in the lap, but no boy in the Popaza, I quite a Sena Yazanita. Cookie in Upiani Mapitong, the Sapakita Makadi, Mana, Magin, Lupiani Duki, is a Kidamak, and Notoki Adubo, a Koyan Manipur Kozaki, Imamayamgi, Isama, Siki, no, what am I putting up? Go back! Manipur da India ki Prime Minister Narendra Modi lakani haina tauriba si manung matam chadaba khongchada mani khongsada si yaning de haina nupi kya na placard paidun phongdokre Prime Minister gi Manipur khongsada si bu yaning da ba phongdokpa aduda nupi kya na tongan ba khongsada si bu yaning da ba phongdokpa wahai sing thaba placard sing paiduna Prime Minister gi Manipur khongsada si yaning da ba phongdokhe Prime Minister Narendra Modi ki khongsada sibu yaning da phongdok tuna Thobal district ki mafam kya da khongjang sangsin khe Thobal thokpam merapai binasin duni yaning da khongjang sangsin khe Sanga yumfam da su lamdam adong gi merapai bi singna sinduna khongjang sangsin bagal loinana kholau kya su lauke ngasi da thana sahi ani ga tha ahum mari su dilakle nupi angang kaya ama pot nei duna hat khre misam praja Lishing kaya ama mayum sang bayada duna lady adugi sumatakta Armed Forces Special Power Act thamjinduna mioi kaya aikhoibu ot naiduna thambiri asukui ba matam se nong mata Modi na Manipur da lau ya khidraga ngasi mak na Manipur gi bot khomba lakpa gi damakta mak ngasi lakadori hairiba lakpa se yaning de haibu gi mifam ne khoi praja miyam na hojik thamjari ba Amaromda Prime Minister gi khongsada se basaru kya nabagi damak lam kyadage masing yamlaba miyam kangla tamna leptana thomjina khe yamlaba miyam adubu Central amadi State Force singna pamdaba thodok thoktana ba akan bajaksin thorang lokhatuna ngaksen bagi thabak chathakhe nongching gi fibam fatrabasu maikai kyadage miyam adu Prime Minister Butaramna oknaba laknakhe Manipur Police ki maikai dagi su kangla manungda mayai ka ba chunjak yauna potlam kaya pusinba yade haina mangjongna na thetuna thamkhe National Identity Protection Council Nipkogi Kunmangalak Suba Foundation de Amade Silver Jubilee gi Thauram amangase kai samthong alangbam laikai dalaiba lubasig officer pangthokre Thauram aduda Nipkogi President Oinam Premjit Nipkogi Advisor Sunil Karam United People's Front UPF ki President Nongthongmam Rupachandra Manipur Peace and Integrity Council Mapi Council gi President KC Romeo Amade Coalition Against Drug and Alcohol Kada gi President Hizam Priyakumar na athoiba mithunglen sing oike Nipkogi President Oinam Premjit na phongdokhibada chahi ani hena chaitheng nangduna lakliba irang asida Central Government na warusin purakpagi hotnabagi mami udana leire masida natana ngaihak ki khatnabagi mawongda furup amada ama engine tawduna leire National Highway Free Movement ohelagani haikiba wafam ngasi fawba chathok chasin thingduna lakli oirakliba fiba masida Central Government na thokliba irang asida nakalani gi furup singda khatna hannabagi mawongda Uhanna bahot na rakpase laibak thibani amadi Tampaki mafam khakta the rule of law laibadaw na tawraga kudsu kulay kaya fagalakli jingdana thabak asi paikhatpa ngamdana lakli loinamak ngasi Manipurda Prime Minister Narendra Modi lakliba asi miyam gi apamba matamda lakhidraga chahi ani henkraba matamda laklaga furup ani ki marakta kari wafam thamgadawribano masida Prime Minister na matam chana laklamba tarabadi miyam na mahakpo awangba thakta thagatlamgani haiba wafam sing phongdokhe Nikogi oiba wakalon tadi ma lakpase
matam chana la amta ra kadi mama de miyam na pa ma matam la amta kadi mabu harau harau oktana koi miyam na welcome to dana babu songalam ka dabdo ngasi khongsel asida di aduki matam phege yam na koi pamdre ai bo pham se thamning ai ta Hauzik pau gi marak than na ten break amatang lumina se Dada! Hindi magkigano. Alam mo tamo, sige yung se, next time check sin na lak sila ka tamo ka banine. Dada lang si, juhar habaga am takidar bo. Asum na, mayam na machalbo ngap siya lugum. Masige yung masibo, aso yung ngap ko kada batagi. Next time na ngap seli. Next time juhar habating ngap ko na basim bani. Zaman technology siya na mana, concrete ka tok na tinaba matamda, kapang amuk pihena hinggal adli. #TMT, strength is in the quick. CJ Breast and Thyroid Clinic CJ Hospital na lakliba September gitang taramanga dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai taba leibiragadi khudong saba asi lobi ho CJ Hospital da pau faubirau Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance karaklaba, amasung atopa marip lay na ba, anabalay biragadi, hariba numit singa sidaling biraktuna, kudong jaba silaw biho, ako ba marol kitama, contact number asita, paubiro. honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Bracket tungi toram nokchari makhataba pau pizari BJP ki double engine sasan na Manipur mathak makha ole haina pachoi kendra gi hanagi Congress ke ex minister AK Minabai haikre wafam ase jananeta hizam irapat ki chamaga kunapal suba mapokumon palanga mari lainana Bharat Communist Party Manipur State Council CPI pachoi kendra na sinduna sagolban khamnam lerak soyam lekai community hall da pangthok pathoramda haikibani thoramadu da comrade L Thoiren pachoi kendra gi ex minister Akoizam Mirabai comrade PS Iravot Comrade Langol Iboyaima, Hanagi Manipur State Council CPI ki Secretary Comrade L Sotin Kumar, Comrade Sanghajit, Manipur State Council CPI ki General Secretary Comrade A Nabachandra Amadi, Pachoi Local Council ki Comrade Kayana Dice Member Oike, Mefamaduda Pachoi Kendradagi Lakpa Comrade Kyasu Sarukyake, Indian People Theatre Association Iptagi Artist Kana Lamyanba Irawat ki isai saktuna pangthokiba thoram aduga mari leinana laikhidraba jananeta hizam Irawat ki photo da hailai katune kai khumnaba utpaga loinana pachoi kendrogi manung da leiramba laikhidraba comrade singi mafamda ikai khumnaba utuna minidama tumina leptune kai khumnaba utkibaga loinana kendra se da leiramba laikhidraba comrade singi imung manungda achamba khudol potpiduna ikai khumnaba utke thoram aduga mari leinana pachoi kendrogi hanagi Congress Party gi ex minister AK Mirabaina Lamyan Bahijam Irabot Pokpadagi Masage Aruiba Matam Fauba Manipur Miam ki Yaifanaba Amadi Miga Ketnaba Laitaba Jad Bizat Kaidaba Manaba Kunai Amagidama Hotnakiba Lamyan Ba Amani Makpo Pamzaba Lanai Lup Kana Tabum Amachup na Pangtok Libat Horamase Mafam Kiada Paksana Pangtok Nari Atubu Mak na Pamlamba Manaba Kunai Ngasigi Mirolna Mamutana Kangba Matam Oire India Block Tiyauba CPI Amadi Tongan Ba Political Party Kiana BJP Bu Maru Fangna India Dagi Motat Naba Khongjang
ꯁꯪ kaya ngasisu changsilli Manipur state asi ngasidi chawkhat lambida atopa state kyadagi maning hanba state oire haibaga loinana ngasigi BJP gi lengak asina miyamgi yaifana ba thabak thauram paikhatpagi mahutta makoi gi apamba aningba thabak thauram kya tawduna leire haike ngan to ngan ba hiram kaya mukta ngasi paliba amadi palam liba daban inchi gi government leiringai matamda hauji PR matamda sumangaire sab manai aduna leiriba state ase orajo haibudu oiraba matam asida kanana karamna matau karamna aikoi punsinaba adumlaba leipak ama amuk ana nauna reconstruct tawani haibase masigi wakhalon adudaida India block junction minabani loinana leiriba aikoi khuding mangna ngasidi adugumlaba athaubadugi maringjen mathongna do lauduna lamdam machida anoba Manipur ma amuk anoba santi oiba nunsi janana leiba Manipur ma purakpa ngamnabagi damakta aikoi kathokminasi Thauram aduga mari lenana Bharat Communist Party Manipur State Council ga General Secretary A Nabachandrana vote ki matamda praja kyada paisa khara piraga isagi vote po lana piki basina aikoi gi luchingba khanbada paisa ga onaduna makhoina pamba thabak thauram kya tawduna lamdamasi lekha tana mang bhaibadu oire haike thauram ga mari lenana Bharat Communist Party Manipur State Council ga hanage Secretary L Sotin Kumarna matamama da chingtam anigi kanglup kyana masa masa gi oiba tokhai tananaba honna khiba kaya lamyan ba iravatna aikoi masel I amatani haiba wakhalolda amata oina purakhiba Manipur lamdam amane ngasi Manipur da lengak pairiba BJP amadi center da lengak liba BJP government na kuki khulai paiba lupkayaga su taunari hairaga karigi national highway da free da chatpa fangdabano hangbaga loinana thokliba irang ase state government amadi center da lengak pairiba BJP na haibadagi Manipur gi Chief Minister N Biren Famthadokpa Center Government ke yathangna oigani Manipur miyam ba wahanba BJP party muthatna bahotna bada miyam gi mating changi haiba wafam thamki BJP ki sason ek sathri makai dei pasi kangkhong chayani hin miyam gi pusi du khudung thini oiba PM kaya mathang mai unar kani marimaduna akoi state asidagi Manipur dagi BJP maru phang muthatpa haibase base koi party gi yamna achep phire mani marabudru chokhat pam sakti kaya ga loinana miyam hongduna praja section kaya na dei pas da ahomba awonba Manipur si kangadaba amadi ahong okor kadaba adum lenga ama porodo bigidam kai koi thabum machim chumna jananeta irabot ki palon tok jobaga loinana dei pak miyam wari ba kya singse basi kok rolaba honor minersha Forest Division Tamenglong na Rising and Accelerating MSME haiba teamda numitumni gi oiba capacity building program pangthokre Tamenglong headquarter da pangthokpa training program haudokpagi thoramda DFO Kharibam Hitler yauna officer kayana sarukya ke Non-Eastern Theatre Association neta hengang na sinduna konta ahallu mamanglekai community hall da lamdamasigi art form singda kathoktuna thabak tawramba lekhidraba miyoi singi mafamda langban haisoi tambagi thoram pangthokre thoram asida neta hengang gi president Mutum Sam Kishore yauna masak naiba miyoi kana sarukya ke Manipur State Legal Services Authority and National Legal Services Authority gi miteng makada District Legal Services Authority Thawal na susinduna National Law Adalat 2025 ngasi District Court Complex Thawal da pangthokre Thawramadu da Honorable Mr. Justice A. Bimol Honorable Mr. Justice A. Guneswar Sharma Judges High Court of Manipur su sarukya ke Justice A. Bimol na chahi asigi ahumlak suba oina pangthokliba National Law Adalat ase Manipur gi mafam pumbada lairiba District Court pumbada pangthokli Manipur pumbagi oina apunba case listing ahumga chamanga marfudara manga loisina papandam thamli haike JMIC na tawa case tu aikoi gi District Court da admai tongdana District gi District Judge na tawa tu High Court na tawa Supreme Court da makan maka kaya revision review appeal line sakhabi ayaba ado pesa su tingi matam subangi aduga hojiki ekoi gi lok adalat sida jata gi ba yana gi popam si hairu party ni gi arui bane ba munga nama ra court ki court ba ma ba yani ge wakat pe yara arui bane ba adu ne am pabo ko ni lu lok adalat mathang gi lok adalat ga do di semi tang tarong duiste su ngasi tang hudra ga su adu la aga kana to bi aga ni aduga
लोग अखोई लोग अदालत से नतबदा हजिकी मेडिएशन है कोई लोई थमेबा कोर्ट खुदमता अखोई पार्टी दिसने कोई यानजगे हायरदी कोई मधु अदुम जज दा हायरगा कोई केस तु मेडिएटर मदा ट्रेन मेडिएटर दा थारगा यानसलगा दम लोरे भाई काना भाई साहिजे बदुनी मतम मांगदेना पैसा तिंगदेना मथा सादना अरुय प्रक्रिया है कोई अमरोमदा लंफेल पाता लेबा लंफेल कोर्ट कॉम्प्लेक्स ता बेंच अहुम लेदुना नेशनल लोक अदालत पांगथोकरे ngasi पांगथोकेबा लोक अदालत अदुदा डिस्ट्रिक्ट एंड सेशन जज इम्फाल वेस्ट युमनाम रोथरना चेयरमैन ओइदुना इम्फाल ईस्ट ता पंदुना लेरिबा केस कया लोशन के ngasi gi लोक अदालत अदुदा जस्टिस अहंतेम बिमोल जज हाई कोर्ट ऑफ मणिपुर कम एग्जीक्यूटिव चेयरमैन मसालसा अमदी जस्टिस अरिबम गुनेश्वर शर्मा जज हाई कोर्ट ऑफ मणिपुर कम चेयरमैन हाई कोर्ट लीगल सर्विसेस कमिटी ना पांगथोकलिबा लोक अदालत की थबक थौरम अदुबो यंगसिनके ngasi इंडिया पुंबद पांगथोकलिबा नेशनल लोक अदालत की थौरम बिष्णुपुर कोर्ट कॉम्प्लेक्स तसु पांगथोके नेशनल लीगल सर्विसेस अथॉरिटी के मखादा डिस्ट्रिक्ट लीगल सर्विसेस अथॉरिटी बिष्णुपुर अमदी मणिपुर स्टेट लीगल सर्विसेस अथॉरिटी ने पुनसिंदुना बिष्णुपुर कोर्ट कॉम्प्लेक्स ता पांगथोकेबा नेशनल लोक अदालत अदु डिस्ट्रिक्ट एंड सेशन जज बिष्णुपुर सामुम इब्जेना चेयरमैन ओइदुना एडवोकेट तेज हेमचंद्र मिटे अमदी एडवोकेट डब्ल्यू लता देवी अनिना मेंबर ओइना बेंच अमदा चथकिबने ngasi gi नेशनल लोक अदालत अदुदा प्री litigation case taret settle tauba ngamkibaga loinana apunba amount lupa lakh tara lising kuni thoiga chamaga tara nipal recover tauba ngamki hari नोने बटालियन असम राइफल्स ना लिन्ना चिकपा मियोय अमगी पुंसी कनक्रे लिन्ना चिकपा मियोय अदुगे ममिंग अवांग खुलदगे रुबेन कवी मसागी चाही कुंतरेट रोम सुरे महाखु चेनबल लिन्ना चिकपदगे असम राइफल्स के हॉस्पिटल दा पुरबा मतुंगदा डॉक्टर सिंह ना महा के पुंसी कन्नब थबक पांगथोखि हरे गुवाहाटी लायंग लिबा मणिपुरी पेशेंट सिंगदा इगी मतेंग पांगबा ngamnanabagi pandamda helping hands for people manipurna numetumni chupna interaction program pangthokre manipurda laitaba medical facilities fangnabagi damak manipuri gi patient kana mapalam da laying bachatnari masigi manungda guwahati da laying bagi chatliba patient singna khwaidagi masing yame adubu hairiba manipuri patient sing asina guwahati da i kapagi mathau tarakpa matamdadi aduki matik awaba mayoknei guwahati city da manipuri macha kaya lejarabasu Manipuri patient singbo mateng pangbinaba blood donors amata laitabana maram oiraga blood unit amamamda lupa lising nipal lising mapal piduna lairaga kapnari laiba fangdragana sel mayam amating naduna manipurdagi blood donors puraga pihanbasu yaunari hairiba awaba sing asi kharada oirabasu koknanaba haiduna helping hands for people manipurna thodang lauduna helping hands guwahati chapter hangdoke adubu igi mathautaba manipuri patient di nongmanobagi masing hangalakpana maram oiraga mateng pangba ngamdaba patient kasu yausilakhe maram aduna helping hands guwahati chapter bo mapangal kankhat hannabagi pandamda voluntary blood donation gi maramda tha asigi nepal dagi tara fauba nubitumni chupna interaction program pangthokibane loinana tongan bo hospital singda yanaduna manipur gi patient singi damak I khakchinduna thamnaba yanaba lairi haina helping hands for people manipur gi president moirangthem premsitna phongdorakle ngasi ayuk angan bada kakching lamkhai gi laifam loknungda laiba yengkhom rupachandra kauba mioi amagi mayumda lamhui ama changlaktuna laibadage range officer kakching hai sundar da pau piraba matungda official singna lokhatlaga manipur zoological garden da sinakre haire loisilakpada maruba pau amuka hana pizare Prime Minister Narendra Modi na Churachandpur ki lupa crore lising taret ka chahungi project taramari urep uyung tamkre Imphal da lupa crore lising aniga chamanga rungi project sangaram kre Manipur da tangdulay taba hanjulakna bakan na hotnari mayam pun hotnaminesi haina Prime Minister Narendra Modi na miyam da apil tawkre amadi masing yamlaba miyamna Prime Minister taramna okna bahot na ringay chairakta MPCC amadi MPP na yaning da bafongdoktuna khongjang sangsin kre hauzik phawbugi oina DISTV na sandok chaba Manipuri pau matang solution jare meeting tabri pa pumna mako amuka hana kurum jare